ꯐꯖꯕꯤꯗꯨ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯔꯛꯂꯕꯅꯤ꯫ ꯗꯗꯥ, ꯀꯩ ꯏꯟꯁꯥꯡꯅꯣ? ꯄꯤꯕꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯥꯎꯕ꯫ ꯃꯆꯟ, ꯌꯦꯔꯨꯝ ꯊꯣꯡꯉꯤꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯔꯛꯂꯒꯦꯀꯣ? ꯌꯥꯅꯤ, ꯑꯗꯨꯝ ꯐꯝꯃꯣ, ꯗꯗꯥ ꯇꯧꯒꯦ꯫ ꯁꯣꯝꯗꯅ ꯐꯖꯕꯤ ꯍꯧꯖꯤꯛ ꯄꯤꯕꯥꯒ ꯏꯔꯦꯟꯒꯒꯤ ꯃꯇꯧꯗꯣ ꯅꯤꯡꯁꯤꯡꯂꯒ, ꯑꯣ, ꯅꯪꯗꯤ ꯑꯩꯕꯨ ꯆꯞ ꯆꯥꯅ ꯁꯤꯡꯅꯕ ꯍꯧꯔꯦꯗꯅ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯅ ꯍꯟꯗꯛꯁꯤ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯅ ꯁꯨꯝꯗꯨꯅ ꯊꯝꯕꯒꯤ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯒꯤꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯐꯖꯕꯤꯗꯣ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯥꯅ ꯀꯤꯆꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯔꯦꯟꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕꯗꯨ ꯎꯕꯗ ꯌꯥꯝ ꯁꯥꯎꯅ, ꯍꯦ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯄꯤꯕꯥ, ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯏꯔꯦꯟꯗꯣ ꯁꯠ ꯌꯦꯡꯂꯛꯏ꯫ ꯄꯤꯕꯥꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯆꯥꯛꯈꯨꯝ ꯆꯪꯕꯁꯨ ꯌꯥꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯤꯕ? ꯏꯔꯦꯟ ꯄꯨꯡꯉꯪꯉꯛꯏ꯫ ꯌꯥꯏꯈꯣꯝꯕꯗꯣ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯐꯖꯕꯤ ꯌꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯏꯃꯥ, ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯆꯟꯁꯦ ꯄꯣꯊꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯕꯅꯤ꯫ ꯑꯗꯨꯗ ꯃꯆꯟꯗ ꯑꯃꯨꯛ ꯆꯩꯕꯤꯈ꯭ꯔꯅꯤꯅ ꯑꯩꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ꯫ ꯅꯪꯁꯨ ꯌꯥꯎꯅ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯦ꯫ ꯄꯤꯕꯥꯅ ꯃꯔꯛ ꯊꯠꯂꯒ, ꯏꯃꯥ, ꯂꯤꯂꯥꯁꯦ ꯃꯨꯟꯅ ꯌꯦꯡꯉꯣ, ꯃꯒꯨꯟ ꯌꯥꯝ ꯌꯥꯎꯕꯅꯤ꯫ ꯑꯇꯣꯝꯕ, ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ꯫ ꯏꯃꯥ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯄꯨꯛꯅꯤꯡꯁꯤꯅ ꯆꯝꯅ ꯈꯟꯗꯣꯛꯂꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯤꯅ ꯐꯠꯇꯅ ꯈꯜꯂꯗꯤ ꯑꯃꯥꯡꯕꯒꯤ ꯑꯃꯥꯡꯕ ꯉꯥꯛꯇꯅꯤ꯫ ꯐꯖꯕꯤ ꯏꯔꯦꯟꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ, ꯆꯤꯟꯊꯤꯕꯤ, ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯅꯃꯥ ꯐꯥꯎꯕ ꯏꯁꯣꯔꯅ ꯉꯟꯇꯥ ꯂꯧꯁꯤꯟꯈꯤꯕꯗꯣ꯫ ꯄꯤꯕꯥꯅ, ꯏꯃꯥ, ꯇꯥꯅꯤꯡꯗꯦ꯫ ꯌꯥꯏꯈꯣꯝꯕꯅꯁꯨ, ꯏꯃꯥ꯫ ꯄꯤꯕꯥꯗꯨ ꯃꯃꯥꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯏ꯫ ꯑꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯔꯦꯟꯕꯨ ꯇꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯆꯥꯗꯤ ꯃꯤ ꯑꯣꯏꯔꯒ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯔꯛꯁꯤꯗ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯤ꯫ ꯑꯇꯣꯝꯕ! ꯅꯥꯎ, ꯑꯝꯇ ꯉꯥꯏꯈꯣꯁꯦ꯫ ꯗꯗꯥ, ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ꯫ ꯑꯗꯨꯕꯨꯕ ꯋꯥꯗꯣ ꯐꯖꯅ ꯍꯥꯏꯅꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯅ ꯊꯦꯝꯗꯨꯅ ꯄꯤꯕꯥꯁꯨ ꯏꯔꯦꯟꯕꯨ ꯇꯨꯝꯍꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯐꯖꯕꯤꯗꯣ ꯃꯣꯏꯒꯤ ꯑꯗꯨꯋꯥꯏꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ꯫ ꯂꯨꯍꯣꯡꯐꯝꯗꯨꯗ ꯐꯖꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯕꯤ, ꯀꯩꯅꯣ ꯅꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯒ ꯅꯈꯣꯏꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯦ, ꯀꯩꯗꯧꯔꯒꯦ ꯊꯝꯕꯥꯜ? ꯍꯣ, ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯉꯍꯥꯟ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯍꯥꯛꯇꯛꯇ ꯃꯤꯒ ꯐꯨꯅꯩ ꯍꯥꯏꯅꯦ꯫ ꯑꯦ, ꯑꯩꯗꯤ ꯈꯪꯗꯦꯅ꯫ ꯃꯤꯒꯤ ꯃꯆꯥꯗꯣ ꯇꯥꯟꯊꯣꯛꯈꯣ, ꯅꯆꯥ ꯑꯅꯤꯗꯣ ꯃꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯗꯤ꯫ ꯐꯖꯕꯤꯗꯨ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯒ ꯇꯞꯅ, ꯑꯩ ꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ, ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯀꯣ, ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯐꯖꯕꯤꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯃꯤꯁꯨ ꯂꯣꯏꯅ ꯁꯨꯔꯤ꯫ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯤ꯫ ꯌꯥꯏ, ꯇꯥꯕ꯭ꯔꯣ? ꯑꯇꯣꯝꯕ, ꯅꯪꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯎ꯫ ꯑꯥꯎ꯫ ꯀꯩ ꯃꯔꯝꯒꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯤ ꯈꯠꯅꯔꯤꯕ? ꯃꯆꯟꯗ ꯁꯔꯥꯛ ꯇꯝꯒꯦ ꯇꯧꯕꯒꯤ꯫ ꯅꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯍꯥꯛꯇꯛꯇ ꯅꯈꯣꯏꯅ ꯃꯤ ꯈꯠꯅꯔꯤꯕꯕꯣ? ꯏꯃꯥ, ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯔꯦꯟꯁꯨ ꯋꯥꯁꯔꯨꯝ ꯆꯪꯂꯨꯔꯒ ꯊꯣꯔꯛꯄꯅꯤ꯫ ꯐꯖꯕꯤ ꯏꯔꯦꯟꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯩ꯫ ꯏꯃꯥ! ꯄꯤꯕꯥ ꯌꯥꯏꯈꯣꯝꯕ ꯑꯅꯤꯗꯣ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ, ꯏꯃꯥ! ꯍꯦ, ꯂꯝꯖꯥ ꯁꯔꯥ! ꯅꯪ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯃꯨꯡꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥ ꯏꯋꯥꯅ ꯐꯥꯎꯕ ꯃꯃꯥ ꯑꯩꯁꯦ ꯌꯦꯛꯅꯕꯗꯧꯅ ꯈꯜꯂꯦ꯫ ꯌꯥꯏꯈꯣꯝꯕ ꯄꯤꯕꯥ ꯑꯅꯤꯗꯣ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯈꯥꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯥꯝꯂꯤꯕ? ꯏꯔꯦꯟꯗꯤ ꯃꯁꯥꯗꯣ ꯇꯨꯐꯛ ꯇꯨꯐꯥꯏ ꯇꯧꯔꯒ ꯃꯥꯏꯊꯣꯡꯗꯣ ꯂꯨꯛꯊꯔꯒ ꯂꯦꯞꯂꯤꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯃꯆꯟ, ꯗꯗꯥ ꯌꯦꯡꯒꯤꯁꯦ꯫ ꯗꯗꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯏ꯫ ꯄꯤꯕꯥ ꯃꯃꯥꯕꯨ ꯌꯥꯝ ꯊꯤꯅ ꯆꯩꯔꯛꯏ꯫ ꯏꯃꯥ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ, ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯑꯣꯠꯄꯒꯤ ꯆꯥꯡꯗꯒꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯣꯠꯄꯒꯤ ꯆꯥꯡꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯦ꯫ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯃꯤꯗ, ꯑꯣꯖꯥ ꯐꯔꯕꯅꯤꯅ꯫ ꯌꯥꯏꯈꯣꯝꯕꯅ, ꯏꯃꯥ, ꯇꯣꯛꯑꯣ ꯌꯥꯔꯦ꯫
Irendu wahai ama fawa hairamdana magi kada tumina changkri. Chaksu sadre. Madana tana piba yaikhomba ani so chakhidrabani. Ahingi matamaduda famungda famlaga khuududa maithongdunga tharaga mama bu ningsingduna kaplibani. Ima nachaya wari ahibu lakwiro ahi ima ga laimina ninge nachagi wakatta ina bakana sulaite ima nang aibu ningsingdrabro asuk sahum kalaba miyoi bagi taimang phambang asida nasabu tilhalmiramlaga karigino mata phawa hana yenglekribano ima tawalabina chaigidi larabi ima nana tanakana salaiti aina pigligay matamda nanamda poraga hungga wari ribiduna najabu arang karang kawan bikibi aigi ima nang manusibi asumna Irendo kapada masado sokthare somda sapibado tumba yadrabani Irengi khanbada kanatada tapna haije kebi ai hujikso nangbu puduna yamse thadokduna chitpa ngamni aduba igini haina asengba Iren ama fawba leiti nangbudi wahaningde aisa nupa thoktaba haibadu oire adubu tangai fadrabadi ai soidana nangbu puduna chatkani ahing nongyai mi loina tumnakraba matung Irengi kagi thongdo kokok thilei Irendu tumba yanaduna sum leirambadagi thong thilakpa aduda ngalapna yenglei Irendu yaikhomba natraga piba oiramgani khanduna tamna hogatuna thongdo hangge tawi amuksu khali piba oiraso yaikhomba oiraso soidana kawrakadabani aduga kanabu oirigaba thongdoso amuka hanna kokok thilei handakti Irendo amabu oiraso hangdudi hangdoklagi khanduna thongdo tapna hangdui yam thajadana fajabido leptuna leirami ima ai wa haige muna taw hayeng mak nang yumse thadokuna sakadabani karigumba aina haibase yadrabadi nang afaba oir aduga ai isa atombada nang kawbu siyar nang na kesinaraga phana bu hotnaribado mama ai leiringadidi oithoklaroi khangaba ima ai imagi yathang induna soidana hayengse ihumase thadokduna chachakhragi asumna Irendo kablei aduga amu makhatare karigumba baba amani daton dada makoina na chabu thirablabasu imagi nuksiraba wahina makoiba themjinbiyuko fajabidu nungaidabaga machet amata poktaba makai mado nangin thaunate aigi thauni nangi sikadabado adum sakko ai isa amadi puruiba makoigi ke phamni oina phamni mama aina haibada yaridaba isa ayawdine sakta siga ikai khangdabi siri Irendo masado hairakun tharaga fajabigi makhongdo songna hairi ima bu matam kharada oirabasu ima ko bu phangan bibagidama nachana to ki matik penjai karigumba nachana soikhiba langkhiba kaya yaurabasu nachabu ngapiyugo karigumba matamda nongmata oirabasu nachabu ningsingbirakduna nungsina sanbirauko ima asumna Irendo kapayaba kaple aduba fajabidi hafetang fawba nanthabibagi mahutta masado saurapna solaganu haibagum satchathui asumna ehingdo hawkhre hanagi matawgum piba yaikhomba anidi moigi thabak chanabagi loisinba loreduna kitchen da changlakpani aduba fajabina chak thongduna leirami ima kebidi kaigino nakhoi na pahangda hangise na amda kawjo piba Irengi kadalaktuna Iren bukori tabro kebi hagotriba nangbo Irende tumba hugalabani piba yaikhomba anido thabak sakhiba ngairibani piba musu kawre tabro thongsemda hangu piba gi khonjal taraga Irendo mikki pi khamba yada maning tamna sindharali kebi Iren mamaido sasa jaitholaga kemta tawdaba saraga daton ai thong hangba yade haba kaige ai thawak chatawre amta thoro Iren machinda khumlaga domina kapli aduga hanagum
ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯔꯒ ꯆꯠꯂꯨꯔꯣ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯒ ꯗꯥꯇꯣꯟ ꯗꯗꯥ ꯑꯃꯗꯤ ꯕꯕꯥꯕꯨ ꯉꯥꯏꯔꯝꯒꯦꯕ ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯄꯤꯕꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯆꯝꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯅ ꯀꯤꯆꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯏꯔꯦꯟꯗꯣ ꯄꯤꯕꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯄꯤꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯗꯥꯇꯣꯟ ꯍꯣꯔꯦꯟꯗꯤ ꯅꯈꯣꯏꯅ ꯍꯜꯂꯛꯄꯗ ꯑꯩꯕꯨ ꯎꯕ ꯐꯪꯂꯔꯣꯏ ꯅꯈꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯟꯈꯤꯕꯅ ꯅꯈꯣꯏꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯉꯝꯗꯅ ꯑꯩ ꯆꯠꯇꯧꯔꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯇꯧꯔꯦ ꯑꯁꯨꯝꯅ ꯏꯔꯦꯟꯗ ꯊꯣꯡꯖꯤꯟꯗ ꯉꯥꯊꯔꯒ ꯄꯦꯟꯅ ꯀꯞꯂꯛꯏ ꯀꯤꯆꯟꯗꯅ ꯌꯥꯏꯈꯣꯝꯕꯅ ꯅꯥꯎ ꯃꯆꯟꯗꯣ ꯀꯩꯗꯧꯍꯧꯒꯦ ꯗꯗꯥ ꯃꯥ ꯊꯕꯛ ꯑꯃ ꯇꯧꯍꯧꯔꯤ ꯑꯁꯨꯝꯅ ꯄꯤꯕ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯑꯅꯤꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯏꯔꯦꯟꯗ ꯃꯕꯨꯡ ꯑꯅꯤꯅ ꯆꯠꯈꯤꯕꯗꯣ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯗꯨꯅ ꯗꯗꯥ ꯑꯩꯒꯤ ꯏꯆꯤꯟꯁꯤꯅ ꯗꯗꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯐꯪꯂꯔꯣꯏꯀꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯗꯗꯥꯅ ꯑꯩꯕꯨ ꯆꯥꯛꯀ ꯏꯟꯕꯤꯈꯤꯕꯗꯣ ꯉꯁꯤꯗꯤ ꯅꯆꯟꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯁꯪꯎꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯔꯦꯟꯁꯨ ꯃꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯏ ꯏꯔꯦꯟꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯁꯤꯗꯤ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯗꯦ ꯑꯁꯨꯝꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯁꯤꯕꯨ ꯋꯥꯡꯂꯦꯟꯒꯤ ꯏꯃꯨꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦ ꯀꯅꯥ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ 이베마, ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯄꯤꯕꯥꯒ ꯌꯥꯏꯈꯣꯝꯕꯒꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯗꯗꯥ ꯍꯣꯏꯕꯣ ꯑꯩ ꯍꯧꯖꯤꯛ ꯑꯗꯣꯝꯕꯨ ꯂꯧꯕ ꯂꯥꯛꯑꯒꯦ ꯃꯐꯝꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯏꯔꯦꯟꯅ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯍꯥꯏꯈ꯭ꯔꯦ ꯐꯖꯕꯤꯗ ꯍꯥꯏꯒꯦ ꯈꯟꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯏꯃꯥ ꯐꯖꯕꯤꯗꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯅꯪꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏꯁꯦ ꯏꯃꯥ ꯗꯗꯥ ꯍꯣꯏꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯅꯆꯥꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯁꯨꯝꯅ ꯏꯔꯦꯟꯗꯣ ꯏꯃꯨꯡꯗꯨꯗꯒꯤ ꯀꯞꯂꯒ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯤ ꯃꯥꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯀꯥꯔ ꯑꯃ ꯊꯣꯡꯒꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔꯗꯨ ꯎꯕꯗ ꯏꯔꯦꯟꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯏꯔꯦꯟꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯐꯖꯕꯤ ꯌꯥꯝꯅꯤꯡꯉꯥꯏꯗꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯏꯔꯦꯟꯗꯣ ꯀꯝꯗꯧꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯊꯕꯛ ꯍꯜꯂꯛꯂꯤ ꯋꯥꯡꯂꯦꯟꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯐꯤꯁꯇ ꯑꯍꯤꯡ ꯑꯗꯨꯝ ꯂꯩꯍꯧꯕꯅ ꯑꯅꯝꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯔꯦꯟꯕꯨ ꯍꯥꯟꯅ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯃꯆꯟ ꯐꯖꯕꯤꯗꯣ ꯃꯆꯥꯁꯤꯡ ꯍꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯇꯧꯁꯤꯟꯅꯗꯨꯅ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯎꯪꯗꯨꯅ ꯐꯝꯂꯤ ꯌꯥꯏꯈꯣꯝꯕꯒ ꯄꯤꯕꯥꯒꯅ ꯏꯃꯥ ꯃꯆꯟꯗꯤ ꯌꯦꯡꯉꯣꯏ ꯅꯣꯏꯕꯨ ꯅꯆꯟꯗꯣ ꯉꯁꯥꯏꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ ꯃꯥꯗꯤ ꯀꯥꯏꯗ ꯆꯠꯂꯤꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯃꯥꯕꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯣ ꯅꯈꯣꯏꯅ ꯈꯪꯕ ꯂꯩꯇꯕꯅꯤ ꯏꯃꯥ ꯄꯤꯕꯥ ꯃꯥꯒꯤ ꯐꯣꯟꯗ ꯂꯧꯊꯣꯛꯂꯒ ꯏꯔꯦꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯟ ꯐꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯐꯣꯟ ꯆꯠꯇ꯭ꯔꯤꯁꯦ ꯅꯪꯕꯨ ꯉꯁꯥꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯔꯥꯎ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯗꯗꯥ ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯣꯏ ꯈꯟꯗꯨꯅ ꯄꯉꯥꯡꯗꯁꯨ ꯉꯥꯡꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯑꯣꯟꯈꯤꯒꯗꯧꯔꯦ ꯄꯤꯕꯥꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗ ꯂꯣꯏꯔꯦ ꯏꯃꯥ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯂꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯑꯗꯨ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕꯗꯣ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯄꯤꯕꯥꯗꯤ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯆꯦꯜꯂꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯏꯔꯦꯟꯗꯣ ꯃꯤ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯆꯦꯜꯂꯝꯗꯕꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯗ꯭ꯔꯒꯅ ꯃꯥꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ ꯅꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯈꯤꯒꯦꯀꯣ ꯏꯃꯥ ꯑꯩꯒꯤꯗꯤ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨ ꯌꯥꯏꯈꯣꯝꯕꯅ ꯑꯩꯁꯨ ꯆꯥꯔꯣꯏ ꯏꯃꯥ ꯃꯆꯟꯗꯣ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯈꯤꯗꯕꯅꯤ ꯉꯁꯥꯏꯁꯨ ꯆꯥꯔꯝꯂꯔꯣꯏ ꯑꯩꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯀꯥꯎꯕ ꯉꯝꯗꯦ ꯃꯥꯕꯨ ꯏꯃꯥꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯈꯤꯕ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯤꯕꯥꯅ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯆꯦꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ
ꯑꯗꯨꯕꯨ ꯅꯠꯇꯗꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯇꯣ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯝꯂꯕꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯐꯖꯕꯤꯗꯨ ꯑꯃꯨꯛ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯏꯔꯦꯟꯗꯣ ꯆꯦꯟꯁꯤꯜꯂꯛꯑꯝꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯗꯤ ꯀꯝꯗꯧꯕ ꯊꯥꯗꯣꯛꯑꯣ ꯀꯥꯏꯗꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯨꯔꯤꯕ ꯅꯈꯣꯏꯗꯤ ꯁꯥ ꯉꯥꯛꯇꯅꯦ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯍꯦ ꯌꯥꯝ ꯂꯥꯎ ꯈꯣꯡꯒꯅꯨ ꯅꯆꯤꯟ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯗꯣ ꯍꯧꯖꯤꯛ ꯐꯣꯠꯆꯤꯜꯂꯨꯔꯥ ꯀꯔꯤꯒꯤ ꯑꯩꯕꯨ ꯐꯥꯔꯤꯕꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯅꯪꯁꯦ ꯑꯆꯨꯝꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯇꯔꯥꯏ ꯍꯦꯛꯇ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦꯅꯦ ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯍꯥꯏꯖꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ ꯊꯥꯗꯣꯛꯀꯅꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯌꯨ ꯑꯩ ꯉꯝꯂꯣꯏ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯅ ꯁꯣꯝꯗꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯗ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯕꯗ ꯋꯥꯡꯂꯦꯟꯗꯣ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯤ ꯄꯤꯕꯥ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯕꯕꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯅꯦ ꯏꯄꯥꯁꯨ ꯈꯜꯂꯤꯕꯅꯤ ꯃꯣꯏ ꯕꯕꯥ ꯀꯅꯥꯗ ꯍꯪꯉꯨꯅꯤ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤꯁꯨ ꯑꯃꯠꯇ ꯂꯣꯏꯅꯗꯕꯅꯤ ꯅꯪꯗꯤ ꯄꯦꯜꯂꯝꯂꯅꯤ ꯏꯆꯥꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯕꯕꯥ ꯀꯔꯤꯅꯣꯗ ꯑꯩꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯅꯅꯕ ꯈꯔ ꯑꯗꯨ ꯄꯉꯥꯡ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯕꯕꯥ ꯍꯧꯖꯤꯛꯄꯨ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯃꯊꯥ ꯁꯥꯟꯅꯔꯤ ꯄꯤꯕꯥꯅ ꯕꯕꯥ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯁꯤꯔꯥ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯄꯤꯁꯤ ꯑꯩꯈꯣꯏꯅ ꯆꯩꯔꯛꯀꯅꯤ ꯉꯥꯡꯂꯛꯀꯅꯤ ꯀꯤꯕꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯃꯤ ꯊꯥꯔꯛꯇꯕ꯭ꯔꯁꯨ ꯈꯪꯗꯦ ꯄꯤꯕꯥꯗꯤ ꯏꯔꯦꯟ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯁꯣꯝꯗꯅ ꯏꯔꯦꯟꯗꯣ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯨꯁꯤꯜꯂꯒ ꯃꯆꯤꯟꯖ ꯃꯦꯟꯁꯤꯜꯂꯒ ꯒꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤ ꯁꯣꯝꯗꯁꯨ ꯄꯤꯕꯥꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯏꯔꯦꯟꯕꯨ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯅ ꯄꯛꯆꯠ ꯆꯠꯂꯤꯕꯅꯤ ꯏꯔꯦꯟꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯄꯤꯕꯥ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯋꯥꯡꯂꯦꯟꯕꯨ ꯀꯧꯔꯒ ꯀꯞꯂꯤ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯀꯪꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯨꯅ ꯇꯣꯏꯅ ꯀꯧꯔꯤ ꯗꯗꯥ ꯕꯕꯥ ꯗꯥꯇꯣꯟ ꯅꯈꯣꯏ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯕꯕꯥ ꯅꯆꯥꯕꯨ ꯏꯆꯥ ꯇꯣꯝꯕꯤ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯔꯛꯎꯕ ꯑꯁꯨꯝꯅ ꯏꯔꯦꯟꯗꯣ ꯀꯞꯄꯗꯁꯨ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯀꯞꯅ ꯃꯃꯥꯏꯗꯣ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯛꯄꯗ ꯄꯤꯕꯥꯒꯤ ꯒꯥꯔꯤꯗꯣ ꯎꯔꯦ ꯄꯤꯕꯥꯁꯨ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯊꯧꯔꯤꯕꯅꯤ ꯏꯔꯦꯟ ꯄꯤꯕꯥꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇꯨꯗ ꯀꯧꯒꯦ ꯈꯟꯅ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯣ ꯃꯦꯟꯁꯤꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥ ꯇꯥꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯗꯥꯇꯣꯟ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯑꯩꯕꯨ ꯎꯗ꯭ꯔꯕ ꯗꯥꯇꯣꯟ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯄꯤꯕꯥꯗꯤ ꯏꯔꯦꯟꯕꯨ ꯎꯗꯕꯅꯤꯅ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯏꯔꯦꯟ ꯄꯤꯕꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯆꯠꯈ꯭ꯔꯕꯗ ꯃꯇꯣꯝꯇ ꯈꯜꯂꯤ ꯐꯔꯦ ꯆꯠꯂꯣ ꯅꯣꯏꯒ ꯑꯃꯨꯛ ꯎꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯗꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯍꯧꯈꯤꯗꯨꯅ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯦ ꯑꯗꯨꯕꯨ ꯏꯔꯦꯟꯒꯤ ꯃꯋꯥ ꯃꯄꯥꯎꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯐꯖꯕꯤꯗꯤ ꯍꯔꯥꯎꯔꯤꯕꯅꯤ ꯏꯔꯦꯟ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯈꯟꯕꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯊꯕꯛ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ ꯏꯔꯦꯟꯒꯤ ꯋꯥꯈꯜꯗ ꯌꯥꯏꯈꯣꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯔꯦꯟꯕꯨ ꯎꯔꯛꯇꯕ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯕꯗ ꯃꯆꯟ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯅꯨꯡꯁꯤꯕꯤ ꯏꯆꯟꯒꯤ ꯁꯛꯇꯝ ꯎꯔꯛꯇꯕ ꯍꯞꯇꯥ ꯑꯃ ꯐꯥꯔꯛꯂꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ ꯗꯗꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯄꯤꯕꯥꯗꯤ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯆꯥꯛꯁꯨ ꯆꯥꯗꯦ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯄꯣꯏ ꯊꯛꯇꯕꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ ꯉꯍꯥꯟꯈꯩꯗꯤ ꯆꯠꯊꯣꯛꯂꯨꯔꯁꯨ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯏꯔꯦꯟꯗꯣ ꯍꯦꯛꯇ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯛ ꯎꯕꯗꯤ ꯂꯥꯏꯔꯗꯅ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯒꯤ ꯐꯪꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯍꯔꯥꯎꯒꯅꯤ ꯁꯣꯝꯗꯅ ꯏꯔꯦꯟꯗꯣ ꯌꯥꯝ ꯋꯥꯅ ꯂꯩꯔꯤ ꯌꯥꯝ ꯄꯤꯛꯄ ꯀꯥ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯆꯤꯟꯕꯥꯜꯁꯦ ꯍꯥꯡꯗꯣꯛꯀꯦ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯌꯥꯔꯣꯏ ꯏꯔꯦꯟꯗ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯅꯣꯝꯂꯛꯏ ꯅꯨꯄꯥꯗꯨꯅ ꯏꯔꯦꯟꯒꯤ ꯆꯤꯟꯕꯥꯜꯗꯨꯗ ꯃꯦꯟꯁꯤꯜꯂꯤꯕ ꯐꯤꯗꯣ ꯀꯤꯁꯤ ꯊꯣꯛꯂꯒ ꯅꯪꯒꯤ ꯌꯨꯝꯒꯤ ꯅꯝꯕꯔ ꯈꯪꯕ꯭ꯔꯥ ꯏꯔꯦꯟ ꯈꯪꯗꯦ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯣ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯂꯞꯅ ꯍꯦ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯌꯨꯝꯒꯤ ꯅꯝꯕꯔ ꯍꯪꯂꯤꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯑꯩ ꯈꯪꯗꯦ ꯈꯪꯗꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯄꯩꯁꯥ
ꯄꯥꯜꯂꯤꯕ ꯅꯈꯨꯠꯇꯨꯅ ꯁꯨꯔꯒ ꯇꯥꯜꯂꯒ ꯅꯁꯥꯒꯤ ꯍꯨꯃꯥꯡꯃꯟꯅ ꯐꯪꯂꯛꯄ ꯄꯩꯁꯥꯗꯣ ꯄꯥꯝꯗꯦ ꯍꯨꯔꯥꯜꯂꯅꯥꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯁꯤꯅꯤꯅꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯁꯨꯔ ꯅꯣꯝꯂꯒ ꯇꯥꯜꯂꯒ ꯆꯥꯕ ꯇꯟꯕ ꯅꯣꯏꯗꯤ ꯁꯤꯖꯈꯣ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯍꯦ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯠꯂꯣ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯤꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯀꯟꯕ ꯅꯈꯣꯏ ꯃꯁꯦꯟ ꯃꯨꯛꯅꯕꯗ ꯃꯇꯨ ꯁꯣꯜꯂꯕ ꯀꯌꯥꯗꯤ ꯀꯪꯐꯥꯟꯗ ꯏꯔꯥꯛꯅꯔꯦ ꯀꯪꯐꯥꯟꯗ ꯏꯔꯣꯏꯕ ꯍꯩꯇꯕ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯇꯁꯤꯛꯅ ꯆꯝꯅ ꯑꯉꯧꯕ ꯆꯦꯕꯥꯡꯒꯨꯝ ꯇꯔꯨ ꯂꯩꯖꯕ ꯄꯨꯟꯁꯤꯁꯦ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯀꯂꯛ ꯌꯦꯡꯊꯤꯒꯤ ꯁꯍꯨꯝꯗꯨꯅ ꯍꯨꯝꯂꯛꯄꯗ ꯑꯄꯥꯛꯄ ꯑꯉꯧꯕ ꯆꯦꯕꯥꯡꯗꯣ ꯃꯊꯛ ꯊꯨꯞꯆꯤꯜꯂꯒ ꯃꯤꯀꯨꯞ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯍꯤꯡꯖꯈꯤꯒꯦ ꯈꯟꯗꯨꯅ ꯁꯥꯈꯤ ꯆꯦꯒꯤ ꯍꯤ ꯑꯃꯒꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯅꯧꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯏꯍꯟꯕꯤꯔꯦ ꯑꯀꯟꯕ ꯅꯈꯣꯏ ꯃꯌꯥꯝ ꯌꯦꯡꯊꯤꯅꯕꯒꯤ ꯁꯍꯨꯝ ꯑꯗꯨꯗ ꯃꯥꯏꯀꯩ ꯈꯪꯗ ꯍꯨꯝꯂꯤꯕ ꯀꯪꯐꯥꯟꯒꯤ ꯆꯦꯒꯤ ꯍꯤ ꯇꯥꯎꯊꯔꯤ ꯑꯩꯁꯨ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯪꯐꯥꯟꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯁꯤꯡ ꯏꯄꯥꯛꯇ ꯇꯥꯁꯤꯟꯈꯤꯕ ꯊꯣꯛꯂꯕ ꯃꯤꯀꯨꯞꯇꯃꯛꯇꯗ ꯂꯣꯏꯈꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯀꯣꯏꯗ ꯉꯥꯡꯂꯤꯗꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯏꯔꯦꯟꯗꯣ ꯑꯀꯤꯇꯨꯖꯨꯡ ꯌꯥꯎꯗꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯑꯩꯅ ꯑꯩꯒꯤ ꯄꯦꯟꯗꯕ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯄꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯊꯤꯡꯂꯤꯕ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯍꯤꯡꯕꯁꯦ ꯑꯩ ꯑꯃꯨꯛ ꯆꯪꯂꯛꯈꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯕꯣꯁ ꯆꯪꯂꯛꯀꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯨ ꯑꯁꯨꯝꯅ ꯅꯨꯄꯥꯗꯣ ꯊꯣꯛꯈ꯭ꯔꯦ ꯗꯥꯇꯣꯟ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩ ꯗꯥꯇꯣꯟ ꯅꯪꯒ ꯎꯅꯕ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯗꯥꯇꯣꯟꯒꯤ ꯐꯣꯡꯗꯣꯛꯇꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯑꯩ ꯗꯥꯇꯣꯟꯒꯤꯅ ꯅꯤꯡꯊꯨꯡꯍꯟꯕ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯏꯔꯦꯟꯗꯣ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯄꯤꯕ ꯏꯔꯦꯟꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏꯔꯦꯟꯅ ꯄꯥꯏꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯇꯞꯅ ꯂꯧꯈꯠꯂꯒ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯀꯤꯕꯤ ꯗꯥꯇꯣꯟ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯍꯜꯂꯛꯑꯣꯕ ꯅꯪ ꯂꯩꯇꯕ ꯌꯨꯝꯁꯦ ꯏꯆꯤꯛ ꯆꯤꯛꯂꯤ ꯗꯥꯇꯣꯟꯁꯦ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯦ ꯅꯪ ꯍꯜꯂꯛꯑꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯁꯨꯝꯅ ꯄꯤꯕꯥꯗꯣ ꯃꯄꯤꯁꯨ ꯇꯥꯔꯛꯂꯤ ꯋꯥꯡꯂꯦꯟꯗꯤ ꯏꯔꯦꯟꯅ ꯃꯐꯝ ꯈꯪꯗ꯭ꯔꯕꯗ ꯇꯁꯦꯡꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤ ꯅꯪꯗꯤ ꯍꯔꯥꯎꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥ ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯕ꯭ꯔꯣ ꯏꯆꯥꯗꯣ ꯅꯪꯅ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯗꯕꯅꯤ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯈꯛꯅꯤ ꯅꯪꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯨꯡꯁꯤꯅꯦ ꯑꯩꯕꯨ ꯃꯄꯥꯅꯤ ꯈꯟꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯈꯤꯕ ꯑꯩ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯩꯅ ꯆꯥꯛꯂꯤ ꯅꯣꯡꯃꯇꯁꯨ ꯁꯤ ꯋꯥꯅꯤ ꯍꯥꯏꯈꯤꯗꯕꯅꯤ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯑꯩꯅ ꯂꯩꯕꯤꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨꯅ ꯏꯄꯦꯟꯗ ꯄꯦꯟꯖꯕꯤꯅꯤ ꯏꯆꯥ ꯇꯣꯝꯕꯤ ꯕꯕꯥ ꯂꯥꯜꯂꯦ ꯅꯪꯕꯨ ꯕꯕꯥꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯗꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯊꯤꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯕꯕꯥ ꯋꯥꯔꯦꯅꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯤ ꯏꯪꯂꯕꯤ ꯃꯥꯏꯊꯣꯡ ꯎꯔꯛꯇ꯭ꯔꯕꯗ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯆꯥ ꯇꯣꯝꯕꯤ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯍꯦꯛ ꯌꯦꯡꯈꯤꯕꯗ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯔꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯏꯔꯦꯟꯗꯣ ꯀꯥꯈꯨ ꯑꯗꯨꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯍꯥꯏꯔꯞ ꯍꯤꯞꯂꯒ ꯌꯥꯝ ꯋꯥꯅ ꯂꯩꯔꯤ ꯃꯆꯤꯟꯗꯁꯨ ꯃꯕꯨꯡꯁꯤꯡꯕꯨ ꯀꯧꯕ ꯂꯦꯞꯇꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯋꯥꯡꯂꯦꯟꯕꯨꯁꯨ ꯇꯣꯏꯅ ꯀꯧꯔꯤ ꯕꯕꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯕ ꯗꯥꯇꯣꯟ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯅꯈꯣꯏꯒꯤ ꯅꯁꯛ ꯎꯗꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯣꯏꯈꯤꯒꯗꯧꯔꯕ ꯃꯥꯜꯂꯦ ꯂꯥꯏꯕꯛ ꯊꯤꯕꯤꯅ ꯆꯪꯈꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯥ ꯃꯆꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯁꯠ ꯍꯥꯡꯂꯛꯏ ꯀꯅꯥꯅꯣ